Kurumjari SKTV की Manipuri Primetime News po yengbiri ba pomnamak po khundrak pom SANATOMBI na taram nokchari ahan bada maroiba pau Manipur की Judicial Institution sing mapangan kan khatna ba laingak na pangpa aba mateng pangani haina Chief Minister Yumnam Khemchana phongdokre Manipur lenga ki Planning Department na Agriculture da ahen mamiteng jangduna lammasi hena chawkhat na bahona si haina Chief Minister Yumnam Khemchana phongdokre Manipur da thokliba irang asida India lengak na lofum thokpa thodang lobada karigidamak kiribano haina Lok Sabha gi MP Dr. Angomcha Bimol akoijamna Parliament ta hangpe Mongko Chefu gi kunja singna law suri ngaida tangkul gi khul ngakpa singna nongmai kapsilakpada angang nupi macha ama sokle haina kuki CSO Working Committee ukrulna maral sirakli Chief Minister Yumnam Khemchana Guwahati da wari sanakiba adu yaning da phongdok laduna kuki jo council gi chairman Hanliang Thanglet ki yumda nahakayana attack chathakre Kunmathoi suba chahi chagi chahi kungataruk changsilaklaba asida Manipur kangkhong chairaba fibam da leiri haina social activist RK Megana nungnagwa phongdorakli Amasung NRC update tawraga mitop sing deport tawdri fawba April dagi census tawna bagi thawrang andokadabani haina lup taramari na semba CSO Kanglei Park na kangalakli Manipur gi Judicial Institution Kudingmak mapangan kankhat ananaba laingak na pangbay aba mateng pumna magpangan ni haina Chief Minister Yumnam Khemchana phongdokre wafam masi High Court of Manipur gi ngasi taraga humdoi suba Foundation Day gi thauramda mahak na phongdokhibani High Court of Manipur na silaga Mantri Pukri da leiba Court Complex ta pangthokpa thauram aduda Manipur gi Governor Ajay Kumar Bhala High Court of Manipur gi Chief Justice M Sundar Justice A Bimol Justice A Guneshwar Sharma Manipur Judicial Academy ki Retired Director Justice Golmai Gaifung Silu Manipur ki Advocate General Lenin Hizamna chingba miyoi kayana sarukya ki thauram ki manung channa 7 days E-Shiti program da season nagadaba E-Seva Kendra bus ama E-Mota Governor na luchinglaga haudoki Loinana 13 years of Justice High Court of Manipur Haiba Mingthonba documentary ama utpayauna souvenir Manipur State Legal Services Authority gi newsletter Handbook of Legal Term phongbaga loinana Manipur Judicial Academy Vision Document Englishingani kungataruk Englishingani kuntraga taruk su puthoki thauramadu da Chief Minister Yumnam Khemchana hai Manipur gi subordinate court sing hena mapangan kankhatana ba Infrastructure Development gi thabak paikhat pahore Judiciary gi pandam fangnana ba aikoi punna thabak tongmina ba mathau tai Principle of Justice fangnana ba amasung miyam gi mathau ta ba legal system lehanna ba makhata na punna thabak tongmina si haina mahakna phongdoki Country, the judiciary has played a significant role from being the guardians of the constitution and an able protector of rights of the people. Judiciary should work in tandem with the legislature and the executive to bring a good governance in the state. The government is extending its maximum support and cooperation to judiciary and enhance the infrastructure development of the court in the state. The government has taken up development for infrastructure of various subordinate courts in the state. We must continue to work together to ensure that the judiciary fulfills its purpose and serves the needs of our community. Let us try to create a legal system that is responsive to the needs of our citizens and uphold the principle of justice. The state government will continue to extend all support and effort to strengthen the legal institution for the goods of people of Manipur. Amaromda thauram aduga mari leinana Governor Ajay Kumar Bhala na phongdokhibada ngasi pangthokliba thauram asi Rule of Law ngakpada Judiciary na lauriba thaudang adu taklibani haukiba chahi taraga humdoi asida High Court of Manipur na singthaningai oiba thabak kaya pangthokre miyamda achumba wayal atubada fanghananaba court asina kathokpa amaga loinana thabak tawkhigani haibigi thajaba lei haina mahakna phongdoki
Constitutional framework, the judiciary occupies a place of immense trust. It's the institution to which citizens turn in moments of uncertainty, when rights are threatened, when disputes arise, and when justice must prevail. The strength of judiciary lies not only in the authority of the law, but in enduring confidence that people repose in its independence, wisdom, and impartiality. The High Court of Manipur, though relatively young as an independent institution, has in a short span of time established itself as a respected pillar of justice in the state. Its creation marked an important step in bringing justice closer to the people, ensuring accessibility and strengthening the rule of law. Over the years, the court has continued to evolve, safeguarding constitutional values while responding to the changing needs of the society. Manipur Lainga ki Planning Department na Agriculture da ahen ba mityeng changduna lam masi he na chawkhat na bahot na si haina Chief Minister Yumnam Khemchana Phongdokre wafam masinga si iroi shembada laiba Central Agricultural University Kau Imphal na sinduna College of Agriculture gi auditorium da Futuristic Agriculture for Northeast Bharat Sustainability Innovation and Opportunity haiba thimda numit humni chatharakiba Agri Vision, Agri Youth Parliament, English ngani kungataruk loishan bagi thoramda mahakna phongdokibani. Numit humni chupna pangthokiba Agri Vision, Agri Youth Parliament, English ngani kungataruk atuda kau Northeast State Sing kau asi Northeast State Sing degi lakpa delegate Johumga Humbudrana Sarukyaba loinana tongan ba stall kuntragani toy hangduna lau singuga mari lainaba potlam kaya yonduna miyamda fanganki Thauromadida Chief Minister Yumnam Khemchana haikibada mahak agriculture gi matangda thoidok hendokna khanglude adubu ngasi pangthokliba youth parliament asida naha kayana innovative oiba agriculture gi potlam kaya puthokliba asi achouba mai pakpa amani India asi agriculture da yumfam oiba laipak ama oirabasu laipak asida lairiba mi sing asi chada yankhai ge nipana lam asida thabak tauri masi hena pakthok chauthok khanbagi tangai fadaba lei Lainga ki makhada leiriba Planning Department asu Agriculture da ahenba mityeng thamduna lam masi hena chawkhat anaba hotnasi Agriculture chawkhat pa haibasina sanmit lon dasu chawna kanaba piba ngamgadoribani haina mahakna makhatana phongdokhi The 58% of the population agriculture में just काम कर रहा है हमारी maximum majority population agriculture में है तो why should not we give importance to agriculture like हमारी state की startup है I'll speak to my officials of planning department ये agri sector को ज़्यादा से ज़्यादा बच्चों के लिए फायदा दे देना चाहिए and lastly agriculture is a very concern for the country it is a very concern for the state Amaromda Thauromaduga Mari Lainana Kau Imphal gi Vice Chancellor Dr. Anupam Mishra na Phongdokibada Haujiki Matamasida Miyamna Human Security, Health Security, Economic Security Amadi Energy Security da Maru Oiba Mityeng Thamli Adubu Fanayamna Chaukhatuna Achouba Thabuk Thauram Kaya Paikhatlabasu Chadabadi Yade Maramaduna Food and Nutrition Security Haibasi Aduki Matik Maru Oi Manipur asi South Asia gi Laipak Ataiga Lambi faunaba maramna Youth Parliament pangthokpada chap chaba mafam amani haina makna phongdoki Why not this northeastern region become an economic hub for whole country? Because other states don't have boundary. We can go by road to Thailand also, via Myanmar. Culturally, we are similar. Linguistically, we are similar. Our food habit is similar. So that's ecological. We are similar, but we have the political boundary. How we can cross this political boundary? Why for development, economic development, or development of the bioeconomy of the region? That is the main goal of organizing such type of our youth parliament. First time we have organizing in the country this agri-youth parliament. So many institutions they have organized, but first time agri-youth parliament is the Manipur is the main janani hai iski agri-youth parliament ki. Manipur da thokliba irang asida India laingak na lofam thokpa thaudang lobada karigidamak kiribano haina Lok Sabha gi MP Dr. Angomcha Bimol Akoijamna Parliament hangkre Parliament hojik pangthokliba budget mifam asigi ngasi
ꯆꯠꯊꯈꯤꯕ ꯁꯦꯁꯟꯗ MP Bimol Akoijamna Manipurda thokliba irang asiga mari lenana ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯣꯏꯟꯠ ꯕ꯭ꯂꯦꯡꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯔꯤꯁꯤꯀꯥꯟꯇꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯔꯤꯁꯤꯀꯥꯟꯇꯅ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯅꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯅꯅꯕ ꯍꯥꯏꯖꯔꯒ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯔꯤꯁꯤꯀꯥꯟꯇꯒꯤ ꯈꯨꯠ ꯂꯣꯟꯅꯈꯤꯕ ꯑꯗꯨꯅ ꯇꯥꯛꯂꯤ ꯂꯥꯟꯖꯤꯟꯅꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯅꯅꯕ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯍꯨꯝꯔꯣꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠꯇ ꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯍꯜꯂꯨ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯔꯤꯁꯤꯀꯥꯟꯇꯒꯤ ꯈꯨꯠ ꯂꯣꯟꯅꯈꯤꯕ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯔꯤꯁꯤꯀꯥꯟꯇꯒꯤ ꯈꯨꯠ ꯂꯣꯟꯅꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯅꯥꯊꯩꯔꯒ ꯊꯝꯂꯛꯈꯤꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯈꯟꯅꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯒ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇꯕꯗꯧꯅ ꯈꯜꯂꯣꯏꯗꯕꯅꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯖꯥ 2026ꯗ ꯁꯦꯝꯈꯤꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯂꯥꯟꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯀꯨꯝꯖꯥ 2026 ꯌꯧꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯕꯗ ꯀꯤꯔꯤꯕꯅꯣ ꯍꯥꯏꯅꯁꯨ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯎꯁꯇ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ The violence and the tragedy that we have witnessed in Manipur continues. One engineer by the name Mayanglambam Rishikanta, with folded hand, pleaded for his life and justice before he was shot point blank and killed by suspected Kuki armed criminals. It is not Rishikanta's hand only. His folding hand represents hundreds of people who were killed and thousands who were rendered homeless, asking for and pleading for justice. Folded hand of Rishikanta represents the folded hands of the suffering people of the state of Manipur, asking for justice and fixed accountability for the violence that we have witnessed. The folded hand of Rishikanta also represents those people who are asking that we should have free access to highways, airports. We are still being denied for 3 years. Madam Chairperson, I don't know what to say. We have pleaded that this House should discuss. Rishikanta's folded hand also is asking for this House to spare some time to discuss on way to go forward and to discuss this denial of human rights in this state. Lastly but not the least, Rishikanta's folded hand is also asking the government of India to not treat Manipur as a vassal state of an empire. It is a state, a unit of the Union of India. Please do not forget. The government of India is treating as if it is another vassal state of an empire called the Indian state. It should not be done. Justice is required. You have an inquiry committee instituted which is supposed to submit its report within 6 months in 2023. Now this is 2026. Why is that the government of India is scared to fix responsibility for this violence? Mongkot Chefugi Kunja Singna Low Suringaida Tangkulgi Kul Ngakpa Singna Nongmai Kapsilakpada Angang Nupi Macha Amasokle Haina Kugi CSO Working Committee Ukrulna Fongdorakli Committee Asina Thadorak Pachirol Amagimatung Ina Togdok Adunga Sinungtil Pung Amaga Minitaret Rom Tarakpa Duwaida Mongkot Chefugi Kunja Singna Kuldigi Meter Chamnga Chatruk Rom Lapna Leiba Lawfamda Tabak Suraga Ladingai the Tokibani Maduda Tangkulgi Kul Ngakpa Singna Taubal Turelgi Wangma Lilen Daga Hek Mayok Nabada Laiba Chingdon Amadagi Nongmai Kapsilaki Maduda Nupi Macha Ama Asok Apan Nangbagalwinena Kunja Kunrom Mafam Adutagi Torak Pangam Danalaiki Oirakliba Fiba Masida Kunja Singh Safanigai Oidre Maramaduna Nongmai Kapsilakpagi Tawong Singasi Lengak na Kudaktagi Lefan Gadabani Okrul Lambi Amasung Masigi Akoibada Ladiba Kul Singh Dingtina Ngak Senduna Mijam Singda Asok Apan Yaudana ba Hotnagadabani Sikibung S. Laho Amasung Sina Kaithaida Search Operation Chathaduna Mafam Singasidagi Kutlai Lokot Pagaloinana Miam da Aki Akang Piriba Mioy Singi Matakta Chap Chaba Action Lokot Kadabani Haina Cherol Asina Makatari
Hojik Imphal Ukrul Lambi Paring Amadi Masigi Nakyata Leiba Mafam Sing the Tokliba Irangasi Fibam Yenglaga Ngarang Imphal Ukrul Road Journal Taxi Association Gi Managing Committee Amadi Winger Gi Mapu Singapuna Emergency Mifam Ama Pangtokre Haidi Association Asigi General Secretary Nakut Yakpiduna Thadorok Pachirol Amada Pangtokiba Mifam Matuda Warib Karaloki Warib Singi Manungda Imphal Ukrul Lambi Asida Cheliba taxi sing litangi hojik oiriba fibam asi mahusagi fibam da halaktriba fawbugi oina atopa lambi amada chatlagani meyam gi khudong chagadaba sing yenglaga winger da tongadaba miyoi amagi ticket asi lupa chatret ta leple loinana anover red asi mars kunga humdoidagi chatnaba hauragani hairi Imphal Ukrul gi atopa lambi da chatkadaba taxi gi ticket na Fungray tang da leiba awa market ka mayok na bada leiba booking counter dagi ayuk pong mga makay dagi nungtil pong ama makay fawbagi manungda lawba yagani aduga Imphal dagi lakadaba singna kuman lampak da leiba ISBT gi booking counter dagi ticket fangani haidi Imphal Ukrul Road Journal Taxi Association na lawrak liba warip asida miyam na mateng pangbinaba kangalakli State asida tangdulay taba fibam hanjilak na nabagi pandam da Chief Minister Yumnam Khemchand Guwahati da wari sana kiba adubu yaning da fongdok laduna Kukijo Council ke Jetsigi Chairman Heliang Thanglet ki yumda nahakayana attack chathakre ngarang numidang atheng bafawda chathakiba miyam gi ihaw adu laksana naba security force na tear gas cell amadi mock bomb na chingba kaya kapkre haidi thawdog adu ki matang da SKTV na fangba tongan ba pau sing na hai Haukiba tang kunga matoida Chief Minister Yumnam Khemchand amasung ke Jetsigi Mihut Singa Guwahati da warisana kiba adubu yaning da fongdok laduna ngarang nungtil pung ani makairom taba aduwai digi nahakaya na Churachandpur town da leiba ke Jetsigi Chairman Heliang Thanglet ki yumda nung thomjin ba yauna attack chathaki Chairman ki yum ngak senbagi thabak chathariba security force ki personnel sing adu miyam na namkhairaga changnana ba honarakpada ngaihak muknaki madugi matung miyam adu security force na tear gas cell na chingba kaya kaptuna tankhai ki madugi matung miyam adu amuk hanna punsinduna Heliang Thanglet ki yumda makata na attack taunana ba honaki hairi tawdogodi pau fangbadagi ahenba security force ki personnel sing laktuna miyam adu laksen ki madugi matung numidangi matamda Churachandpur town gi tongan ba mafum kaya da miyam punselaga lambi thingba tayar mai thaba yauna makhal maka kaya gi khongjang sing chathaki numidang athengba fawba chathaki ba miyam gi khongjang aduda pamdaba tawdok sing thoktana ba ahenba security force thajinduna ngaksenba gi thabak sing chathaki haina pawasina makatari Haukiba tang kunga matoida Kukijo Council amadi Chief Minister Yumnam Khemchand Guwahati da warisana kiba mitai amadi naga singi apambagi mayuktani haina Federation of Haumina fongdorakli Federation asigi President athadorok pachirol amana hai Kukijo ga wari sanadringaida mitai amadi naga furup kahana wakalon faunagada Kukijo Council na yaragadi naga amasung mitai na hekta yarakani khanbadi aranba oigani Chief Minister na haijaduna wari sanariba Kukijo Council asi Manipur lengak na kumja lisingani kungamari ke December tang taragani panda cherol thoktuna Kukijo Council kauba organization amata leite haina fongdok palaikrabani lobasibu nauna sakhangba masibu amuk nauna recognize tawba haibasi Chief Minister gi kari oijaba leibage wari sanabada yaukhiba sing adu lamdamasigi asengba citizen oidabra haibasi achowa wahangni KNO gi President PS Haukip asi Myanmar machani masida sunatana Jomi Reunification Organization gi President Thanglyang Pau Goites asi Myanmar gi Member of Parliament oidam libani makoi sing asi gi haurakfam khangna Manipur amadi India lengakna Manipur thugaina ba su tawduna wari saba asida Manipur miyamna lengak asibu kadai fawba Thajaningai leibage Manipur thugaina ba changsilakpa foreigner singi lang asida lengakna kauridabani Foreigner singi land asida laingak na kauridabadi lamdamasi ekoigi ipai pu singna chahi lesang sitna ngaktuna ngasigi mirolda sinarambani maralairab singadubu thembagi thabak tawroidabani maduna tungda laipak kaina nabagi achoba maram oirakani haina cherol asina makhatari
Thasigi Hokiba Tankun Gamatoida, Manipur Chief Minister, Yumnam Kemchanga Kukijo Council, K Jet Sigi Mute Singa, Asamgi, Gohati the Unakiba Adubu, Thado Inpi, Manipur, TIM Timna, Akan Mamong the Yaning of Fongdorakli, Thado Community Gi Apex Body Oiba Timna Fongdorakibada, Chief Minister Gi Kongtang Asi Santi Tamnaba Kongtang Nate, Political Gi Kudong Chananaba Amasung Kuki Sing Temduna, Manipur Miambu, Mirai Bigito Ongni, Manipur Gi Apun Bigi Saktam Tugainaba Hotnariba, illegitimate oiba loop amaga wari sanaba haibasi lengak asigi kaitharaba integrity adu uthokpani haina lawi English ani kunga mari ge December 10 panda Manipur lengakna KJC kauba loop leite makogi horokfam amasung asengba masak ki matangda wahang kaya leiri haina fongdokibani asigumba loop amaga Chief Minister na Manipur gi mapanda chatuna unaraga wari saba haibasi lengak asigi asoibani amaromda santi puraknaba thadau amasung maite furuk anigi asengba khongthang sing state amasung center lengakna mirai duna leiri Guwahati gi mifam madugi agenda sing sarukya kiba sing amasung madugi fal sing miyamda athubada khangangadabani English sing ani kunga mari gi December digi Hongkiba lenga ki thaurang thausil miyamda khangangadabani KJC Manipurda legitimate oidi haiba Kangadabani, Tadaugi Yauna Lanjenari Basing, Manaba Mityang Yengduna, Kunda Laita Hangadabani, Taseng Tasengba Santi, Puruknabagi Kongtang, Manipur Manungda, Mapan Manung Mapan Sengna, Paket Kadabani, Timna Justice Amadi Manipurgi Integrity Gidamak, Chapchana Lepli Haidi. Kunmathoi suba chahi chagi chahi kungataruk sangsalak labat asidang asidi ekoigi iram damasi kangkhong chaireba fibam amada leire haina UNLF ki Hanagi Chairman RK Megan Sanayamana nungnangba fongdorakli United Maite Pangal Committee UMPC Manipur na senduna Strengthening Unity, Mutual Respect and Share Future Haiba Hiramda Idul Fitr Community Solidarity Feats English ngani kungataru ki thoram ngase lelong da laiba lelong Haurebi College ki auditorium da pangthokre thoromadu da sarukya kiba RK Megan Hai Kunmathoi suba chahi chagi chahi kungataruk sangsalak asida ngasidi ekoigi iram damasi kangkhong chairaba fibam amada leire furup amaga nungshina handanaba hu kamsinba hatna sunahanba furup masel maraktasu hu kamsinduna ungkhatnahanba khudingmak asi ichamcham na lawba yaroi masi khudingmak achouba thaurang amagi thausinni masi ekoigi apunbagi saktam masi thugaiduna Manipurbu thugainaba hotnabani Makoi sing adu masak khangdokpagi tangai fadaba lei Maitei amana natraga Maitei Pangal amana Manipur kaibe yaroi furup amagi thamoi sokadaba wa nganglakpada Maitei apunbana amadi Maitei Pangal apunbana nganglakpa wa oina khalloidabani Maitei amadi Maitei Pangal gi maraktasu apunbagi saktam khangdaba masa khaki khanba mioi lei adubu furup sing asina khanjaba amadi pamjaba ekoigi Mari hena chesel hanba amaga ikai khumnaba amadi mateng pangladuna apunbagi saktam sagat minaduna tangdu leitaba mahusagi saktam adu sagat minabada amata oina thaudang lawminasi aikoigi hogalakliba lamdamasigi tungi laibak lepkadawriba angangsingda aikoigi puwari adu ningthina khangansi haina apil tawki Tungi punsirolama apunba shared future ma sakatong damda matau tawa unity do madu sakatong idamta alkoida pagmadu ko education nama tungi hore haro singda masi education se piusa takoi generation de kutama directe marat pi generation de thought process ada masi hore ba haro sing mayam generation Gen Z higher sige generation se I'm sure we will lack something that I quit to the future, shared future, say our future trade. I quit myself. I'm going to guy, Nanakaman, I'm in a home trade. I quit Madonna, I quit a foot of bunker, unity, but we don't have to say, must say, I'm not saying that we can be precise. NRC update tawduna state asidagi mitop sing khandoktuna deport tawnana bagi thaurang hana paikhatrabadi mathang tha April dagi census saunana ba thaurang tawribasi khongfam handokadabani haina CSO kanglei pak na khangalakli iramasigi matangda lup tara marina punna semba CSO kanglei pak ki convener na thadorak pachirol amana hai state asida mitop sing khandoktringaida census tawkiba thoklabadi naron da changsin duna leisin kraba mitop kaya legalize tawkigani masina mitop ki chaitheng nangliba lamdam masi hena fibam cha daba maung amada lahangani NRC update tawdringaida census ki
ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯅꯕ 14 CSO Kanglaipak na lamdam asigi mafam kayada leptana mifam pangthok lagalagli 14 CSO Kanglaipak na paikhalakliba thabak asigi manung channa ngarang awang kunau mayai lekai gi playground da 14 CSO Kanglaipak amadi awang kunau youth development na khutsamnaraga NRC update tawraba matungda census tawgadabani haiba khannanainabagi mifam ama pangthoki mifam aduna no NRC update no census haiba asida amattu oina yanaki amaromda 14 CSO Kanglaipak amadi lamboi khongnang da leiba ima thaugallup maira paibi khutsamnaraga khannanainaba mifam ama pangthoki mifam adudasu NRC update tawdringaida census tawba yaroi haina amata oina warep lawinaki makata nasu 14 CSO Kanglaipak na lamdam asigi mafam kayada leptana mifam pangthoki gani masida miyamna mapungfana mateng pangbiyo haina cherol asina khangalakli Kangpokpi district ki manung chana kharam baifai gi mafam da leiba kuki militant gi camp dagi low singu gi thabok tawriba ireng khul gi khunja sing tamna nongoi kapsilaki babu Foothills Naga Coordination Committee FNCC na akan mamong da yani da bafong dorakli FNCC gi information amasung publicity na thadoraki bachirol amada ngasi nungtil pung 3 ni furom tarakpa matamda ireng khul gi khunja sing tamna nongmai kapsilaki Tangkak ahum lakthokna nongmai kapsilakiba aduna kunja sing chawna mi paiba pokhale lenga katana duna santi thamnanaba Foothills area da Kauramba ban fauba handoktuna santi gi paujel sandokliba tanja asida kunja singi safanaba chapchaba thabak paikhat pidri masigi ona tainabada suda leiba kuke militant singna makatana adumak ireng naga khulda nongmai kapsili haujik oiriba fiba masida makatana hena pamdaba thodok sing thorok labadi madugi tekchak lengak na pugadabani kuke militant singna khutlai paiduna maning tamna chatliba si lamdam masigi yalongmi singna yaba ngamloi micham miyam gi punsi amasung lanthum ngak senba haibasu authority gi thodangni karigumba asigumba kaihobagi thabak makatana kuke militant singna chatharaklabadi FNCC na chapchana chunaba thabak lokhatkani pundangasi nungsi chanana hingminaba wakhalonda FNCC na thajaba thamli amasung furup singi safety dignity amasung right ta kaidongnungda yasanaba tawroi laingak nasu makatana ungkhatnaba thoktuna pamdaba thodok thokrakpadagi thingnanaba chapchana thabak lokhatkadabadi hairi Senapati dagi Nagaland tamna lakpa ASR Maruti Suzuki car amada lakpa miyoi amada brown sugar gram chamaga humbudra mariga konana security force na ngasi fagat pangamkre police na fongdokrakpagi matung ina ngasi nongalamdai pung 2:30 rom tarakpa matamda Senapati district ki manung chanba Mau Gate checkpoint da Mau PS ki quick action team CRPF amasung AR gi apunba team amana frisking amasung checking tawba matamda Senapati romdigi Nagaland lomda lakpa registration number HR05AG9844 oiba ASR Maruti Suzuki car ama khamlaga check tawba matamda soft case taraga manga da haplaga car adugi mamang thangba setback ta lotuna purakpa brown sugar gram chamaga humdra mari adu fagat pangam kibani thogdok aduga mari leidana car adu talakpa Imphal iski yaripok tulihal mayai lekai digi Firoz Chehi Kuntraga Manga Apokpa Mohammad Kamaruddin Haidiba Miyoi Asisu Fagatki Miyoi Asidagi Sel Oina Lupa Lising Manga Su Funky Mau Police na case ama register tawduna makatana thijinba hokre haidi Paugi Barakthana atenba break ama SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsu yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani Break ki matungda miyambo mukana taram nokcheri makataba pau
Manipurda pirakliba chaitheng kaya asi thengnanaba mipal tangdaba amadi mikha pondaba lamdam ama oinanaba hotnagadabani haina mama mapa amadi oja singna horakliba mahirui singda ithil PBU All Manipur Student Union MSU gi Organization Secretary Huidrom Punsibana Fongdokre wafam masing asi MSU nasilaga realize to save the indigenous people of Manipur haibe hiramda thabum ama pangtokadaba Nifutaruk suba mikap thokpa thabum tharumgi academic campaign da mahakna fongdokibani campaign aduda punsiban hai chaukhatpa mipal tangdaba mitop amadi yeknabana pirakadaba chaithengdagi ngakthoknanaba hotnabada mahirui singi achouba thodang lei masida hena khumang chausinaba mama mapa amadi oja singna achouba ithil piba mathautai leipa kanbagi wakhalon chenanaba hotnabada mahirui sing khaknatana miyamsu wakhal manaba changi Ningtamna hinglamba Manipurna mipal tanglakpa amadi mikha ponba tangkak ama laikriba asi karida soikibagi no haibadu nainaraga mipal tangdaba lamdam ama oinanaba hotnaminasi hauragliba naha amadi mahirui singna laipaki oibe hiramda nathaiduna leiragadi tungda mitopki khongkonba haibadu oirakani haujik lamdam masida ichaugum changsilaktuna leiriba mitop singi makhada aikhoina leirakadaba tangkak amata lakli masi thengnanaba haibasi Araibanate, Masigumba Kaya asi, Tengnanaba Amadi, Wakal Taminaduna, Ekoipuna Mikap Toknanabagidamag, Suna Academic Campaign, Tongan Tonganba Mahiloisang Singda Chatuna, Paujel Pibani Haina Mahakna Fongdoki. Mafam Marang Kangdana boarding hanglakpa asina maram oiraga, Mark Yamna Fangnanaba Amadi, Bahiroi Fanana Bagidamag, exam da Kongban Chenbagi, Chatnabi Lairabra Haina Desamgi President Oinam Romesta Fongdokre, Ngasi Kaisampata Laiba Desamgi Office ta Pangtokiba Paugi Mifamda, Oinam Romesna Makataraduna, Haukiba February Kungatareti Hauraga Bosemgi Makada Pangtokliba, High School Living Certificate Examination English Singani Kungataruki, Ngasi Aruiba Numiki Aruiba Subject, Mathematics Toki, Examination Asi, Quality Education Purakanabagidamak Desamna, Bosem Galunina, Tim Manga Semduna Yengsenki, Kangabok Higher Secondary School Exam Center da Miyoi Kara Kongban Chele Haiba Pau Fangbadagi, Akaknaba Ngasigi Mip Mafam Aduda, Yengsen Bachetki, Mafam Aduda, Sapam Arun Kumar Kauba, Day Boarding Tauba, Miyoi Amana, School Aduda Center Tariba, Mahaki Boarding da Laiba Mahirui Taragataru, Mark Yamna Fangnana Bagidamag, Ngasi Tokpa, Mathematics Subjectki, Answer Classroom da Pisanana Bahotnabada, Miyoi Anigalwena Namakoi Ahum, Desam na Faki. Education bu maming Tianana ba Kongoi Nariba asi mafam marang khangdana boarding hangliba sing asinani haiki. Hauji pangthoiba board na lawriba examination se kayam yamna marik chumaba kayam yamna aphaba kayam yamna khunai jigi masak phajaba exam amu helakadoino haibse desang ga sobo question amne center aduda taribo oja singna pukchen chengaktraba school dugi oja singna boarding tawriba oja singna pukchen chengaktraba karamba makhalgi education no ngasi aikhoibu khut paiduna takpi tambirakani haidana khoina thajarakan oja singda achoba manglan ama khoina mangadoribse sigumba mayam mahiroi mayang da khunaibu manghanna Damakta Mahiro Singh Duda Lamjing Lamtak Piribra. Kayam Quina, Akui Kunai Sida, unfair means Kisana BSA, Kongban Chenbiki Sana BSA, Masi Akui Kayam Queen Yokatamki Sabano. Ozane de Hazaba, Ozagi Makum Upakan, Huran Chintitoba, Mio Singase, Asum board Kumbana, Yokalabra. Ngasigi Togok Sing Asida Chianariba, Center Sing, Bona, Makatana, Masi, Center PBRoi, High Center Sing as a Kakadabani, Aduga, Ngasigi Togok Sida Chianariba, Pong involved Toriba, Ozasing, Amadi Maga Nangaba Akoi with the Ladyba, Magi Friend Circle Sing, Sigi Matakta, Karamba Makalgi, Action, Karamba Makangi, Ek Karamba Makangi Law, Manipur Lengana, Amadi Concern Authority Singna, Masi Pangatake Habasa, Mayak Singna, Masi Labang Miam Kangakanda, Sigumba, Mio Sing Sigi Matakta Pangatabani. Manipur amasung Myanmar anigi marakta lalon itiki thabak khena fagat hananaba pandamda Manipur Chamber of Commerce and Industry MCCI amasung Mandalay Region Chamber of Commerce and Industry MRCCI anina Memorandum of Understanding MOU ama khudyek pinakre MOU adu tha sigi haukiba tang taraga nipanda MCCI gi President Dr. Basudev Singh amasung MRCCI gi President Yutin Lat Anina Mandalay da khudyek pinakibani MOU asida maru oina
bilateral trade amasung India amadi Myanmar gi marakta investment hengat anba information expertise amasung technology pithok pisin taunanaba joint project singda punna mateng pangnaduna thabak tauminaba meeting seminar amasung business conclave pangthokpa trade promotion amasung development gi damak best practice ki matangda information share taunaba regional trade amasung economic hagat hanba policy program puthokpa yauri loinana MOU asi chahi ahum chatnagani haidi People's Committee on Peace nasi lagat lakliba tangkun ga mangada miyam gi oiba khongchet ama chatkani haina thaurang toramba adu matam kharagi oina yaithokle haina committee asigi acting convener Asangka Sarna phongdorakli inamasigi matangda Asangka Sarna high center laingak amasung central security force na state asida sanariba policy asibu yaningdaba utpa oina khongchet asi pangthokadabani adubu matam kharagi mamangda chairauba amasung it kumaigi suti laikiba amasung handak financial year loisilakpagi achinba kaya laiba amadi lainga ki permission su process laiba maramna khongchet asigi thabak thoramda khara thinthaba haibadu oire loinena khongchet asi punna pangthok minagadaba CSO singi atopa program singsu lainaramba maramna lakliba tangkun ga mangada pangthokani haina thorang toramba miyam gi khongchet asi matam kharagi oina yaithokle adumakpu hairiba khongchet asi mathang tha April dadi soidanamak chatkani khongchet asi hena mapung fananaba kokomi ga su faminaraga tanakigani makoi gi maikei dagi su matam khara ngai minasi haina khangalakpalei khongchet asi chingtam animaki luk kaya na mapung fana saugatkani haina thajaba supirakle maramaduna hairiba khongchet asida chingtam animakta leiriba tongan tongan ba kanglu furuki miyam amatta oina sarukya minasi haina Asangka Sarna appeal tauki 25 ta mass rally amma chatkani haina khoi chilamba khoi organizing committee sida imagi mera to topa mayam logo indigenous people forum atopa CSO mayam yauri khoina chilamba adu proposal toramba du government gi permission amasu process tori banena aduga huji financial year su amu oirakpagi duga mapung phana khoi se tawgadaba seta mechanism mayam yaubagi maramna khoi matam khitang postpone tawdaba yadabagi khoi committee sing mayam tanaraga date 25 March ta mass public rally ama chatkani hina khoi silambadu akhoi gi process khara loisamba ngamdabadagi akhoi matam khara yethokre April first week or within the April matam achaba amada maduda mass rally gi date to akhoi mayam da inform notice tawjagani Moirang Kanglei-rol ga tatna thanaba yadraba mafam ama oiriba Moirang ngang khalai kaida kumja khudingi sajibugi mangani panba numita pangthoklaga lakpa tebi tesawa khong tengmangbagi thoram ama Moirang esigi MLA thongam santi yauna pangthokre thoram asi kege Moirang laipakpu adungai kege Moirang ningthorol kayagi haktaktagi Moirang bu chahong ngahong na ba kum khudingi sajibugi mangani panba numita pangthoklaga lakpani MLA thongam santi na mapung oiba thogai lawtuna pangthokiba thoram aduda ibudau thangjing phamnai biloisang amai biloisang amadi thangjing seba mandal yauna Moirangi miyamna laison tinson gi thoram pangthoki thoram adu Koyangbam Sagaigi ahal Koyangbam ibohal na Koyol hauba saktam langduna ibudau Moirang thangjing laikoldagi tebi tesa wa khong phauba sagai cha singna dolai lengda puraktuna thoram atuda sarukyaki miyamna su tebi tesa wa khong sengduna Moirang bu chahong ngahong ba lamdam ama oinana ba yaifa thaujal neki Ministry of Information and Broadcasting gi makada Central Bureau of Communication Regional Office Imphal sinduna Biksit Bharat at 2047 and its relevant pillars haibasigi matangda special outreach program ama yumnam sagai apokpa isok tangasi pangthokre thoram aduda Neo Foundation na Maibi Jagoi cultural program amadi MS Mirel na folk song kaya khudol tamduna ayengba singi pukning chingsinki Culture ki oiba jagoi isai ki kuthangda Biksit Bharat ki matangda India laingak na paikaliba Thaurang ki matangda utki sarugya ki basingbu wakhal tahanba kalonena Biksit Bharat ki matangda pangthokiba quiz-ta makok mathang taraba singda certificate amadi sel gi manapi tuna ikai khumnaki Thauram aduga mari lenena CBC RO Imphal gi FEOH
Deepak Kumar na phongdokibada PIB asi implementing agency dinate adubu paikhatliba lengaki scheme singi matang miyamda khanganduna miyamna scheme singi kanaba mapungfana lauhananaba loinena Bixit Bharat ohenanabagidamak mateng pangnanaba hotnabani haiki अखोगी नमोल केंद्र सिदा म्युनिसिपालिटी लेनी नमोल खतनेबा अतैदि पंचायत जिला नाकनेबा अदुना लेमपोपम कुंभम लौरेंबम कुखंबम स्कोप अदगी वहांकुमन थुबसिना विलेज मॉडल अमम ओरकांदा पार्टिसिपेशन से कसैगी नमोल म्युनिसिपालिटी सिदा हाइबदी मार्केट तो नमोगी मार्केट तो इक्वल पार्टिसिपेशन अमक लाकांदा मागी डेवलपमेंट से लाकने हाइबदी मानदुदा इन थुबसिन सिदा चलगा सिगी प्रोग्राम से आईगी डिपार्टमेंट की कलीग मैम अमा अधिक ऑफिसर मैम अमा ये अयाब लौजरगा अइना मसिगी प्रोग्राम सथ Nambul Turenbu Lu Nana Thamnanaba Imphal West District United Club Organization IWDUCO Gimit Yang Makada Committee ama semnaraba ngasi Major Khunda laiba Press Club ta Kadang Bandagi Langthabal Faubada Ladiba Club Singi Mute Singna Sarukyaduna Mifam Ama Pangtokre Ngasigi Mifam Maduda Kananainaraba Matungda Nambul Turel Environment Protection Committee Haina Maming Thonba Committee ama semkre Committee asigi convener gi thau punanaba Laishram Kuman Bukhale amadi committee asigi thaumi oina Sanatomba Yumnam Ras Kumar Johnson Tongbram Tes Kumar Trilochan Arambam Mongzam Arun Kumar Mutum Bangkim Kaisam Razananda Janabam Tomba Samralatpam Thoiba Sarma amadi Salam Chandragupta Bu Khankre Convener oina khalaba Laishram Kumanna phongdokibada Imphal West District United Club Organization na Nambul Turel asi tung koina taru ba oiba mausagi khan kaidana thamnanaba hotnabada miyamna awareness piba hauragani maru oina Imphal gi bajar manungda dukan famduna pot yoliba amadi tongan ba furup singda awareness piduna Nambul Turel kannanaba khongthang paikhatlagani Lokta ki ising asi chana thaknabada sizinnabasu yaunaribani maram asina Ising asi taru thamba mathautai haiki. Nambul Turen asi matam sangna lenga ki maikai dagi oirasu Nambul Turen gi nagjeta tar miyam oirasu masibu taru tanana thamba wakhalon nasida yumpham oiraga ngasi ba honadana lai adubu makhata na hoji oiriba phibam masida Imphal West District United Club Organization gi meng makha sida Nambul Turen Environment Protection Committee ma leihallaga tung koina taru bu Nambul Turen nam ohenbagi pandam madu leihallasi haiba warep narakanda ikoina Imphal West ki area da leiba club sing maroina Nambul Turen gi mapang nagjeta tariba sing asi pau pijaba amasung punminaraga ngasi adugumlaba committee ma form tabjagadoriba aduga ngasi mifam asina Nambul Turen Environment Protection Committee ma semlasi haiba agenda adali ngasi mifam na thamibaje suksoi soidana adugumba committee ma semlagani Asia Vision Collaboration in Global Eye Care Haibe Hiramda World Optometry Day gi thoram Dr. Helena Optometry College da pangthokre North AOC da laiba college asigi academic block ta pangthokiba thoram adida college asigi Oja Singh amadi Mahirui Singh na sarukyaki thoram adida sarukyaki ba social scientist Dr. Danavel Laishram na maru oina Mahirui gi pukning loksing oigida ba wafam kaya thamki naha ama oina kari karamba thaudang loba mathau tabagi haiba wafam thamladuna hawgalagliba naha singbu fajin punsinduna thambibagi mahutta makhoi oiba wakalon sing maning tamna pangthok pangaman ba mathau tai haiki thoromadugi manung chana college asigi Mahirui singna nat ki oiba jagoi isai yauna drama utki loinena Mahirui singda appreciation certificate singsu khutsinaki India lenga ki Information amasung Broadcasting Ministry gi makha dalaiba Central Bureau of Communication Regional Office Imphal nasilaga Bixit Bharat English ngani nifugateret amasung Nari Sakti through Financial Inclusion haibagi matangda Special Outreach Program amangasi Hairok Part 3 Laipung Community Hall da pangthokre Ningol Club Hairok apun bagi thauna BHLF Leimarembi BHLF Ikop Ningthau BHLF Laisemba BHLF Palempantho BHLF amasung Duhu Laikol BHLF ka khutsamnaraga pangthoki patharom aduda Thaubal District ki AC to DC Moirangtem Priya Rosni MSRL MS
LRM Hiroki Thomi Ningthaujam Ibema CBCRO Imphal gi Field Publicity Officer Dr. Nongmaitem Rina na chingba miyoy ke ana sarukyaki Thorum aduda Moirangtem Priya Rosni na hai nupi sing hakchang fanalaina na ba amadi lone yaba maongda sel tan ba haibasi tangai fadaba amani senthok lairabadi aningba apamba sing tawba ngamgani haina mahakna fongdoki Assam Rifles ki Chamaga Marifudara Matoi Suba Raising Day ki Thorum Ngarang Selong da Laiba Directorate General Assam Rifles ki Headquarter da Pangtokre Thorum Aduda Meghalaya Governor CH Bezia Sankarna Athoiba Mitunglen Oina Sarukyaba Galwenena Maira Chukhatuna Thorum Aduda Haudoki Thorum gi Manung Channa North East ki Ina Kulaba Cultural Heritage Sing Utki Delhi University da Tamba North East ki Mahiroi Singna Akhanaba Thorum Sing Utki Amaromda Assam Rifles Commander Conference English Singani Kunga Manga gi Thorum ngasi Silong gi Latcor da Laiba Directorate General Assam Rifles ki Headquarter da Pangtokre Commander Singh ki Conference adu Assam Rifles ki Director General Lieutenant General Bikas Lakhera AVSM SM gi mityang makhada pangthoki bani hairi Haujik sanabagi paugda Nagaland da pangthokiba Mapan Suba North East Youth Festival English ngani kunga tarukta Team Champion oirakraba Manipur gi Mahiroi Singh taram na okre Ministry of Youth Affairs and Sports na sinduna Asta Lakshmi celebrating 8 Force of Youth and Progress Haiba Team da Hokiba Tang Taragat Taretigi Kunganitoi Fauba Pangthokiba Festival Aduda Manipur na Overall Team Champion Oiki Ngasi Imphal International Airport ta Manipur Team gi Official Amadi Mahiroi Singh Taramna Oki Taramna Okpa Aduda Festival asigi Nodal Officer su oiriba Manipur lenga ki Youth Affairs and Sports Department gi Senior Youth Officer Nongthongbam Rameshwar na hai Festival asida punna Official Staff Manga Amadi Mahiroi Nifuna Sarukyaki Festival asigi folk song amadi folk dance competition da Manipur na ahan bataki one act play da na anishuba mafam kan mangamki loinana instrumental music da guitar da mari subataduna Manipur na overall team champion oiba ngamki bani haina mahakna fongdoki Amarom da festival asigi group folk song amadi folk dance competition da ahan batarakiba Mahiroi tarana saba team adubu luchingkiba research scholar Sorokhaibam Gagan Chandrana Harau Nungaiba Wafam Kaya Fungdoki Mapan Suba North Youth Festival sa koi item mga sali folk song jima koi fast tajare folk dance maga fast tajare one act play maga second tajare ade guitar sina koi gi 4% targa consolation prize na pija bani aduna koi na sasaru basa overall team champion koi Manipur na tajare koi na tawo matam da koi state level ya han festival am tawjai festival ji district ki fast tabajing je state level on tawjaraga fast tabaduna national level Bharat mandapam da Bexit Bharat ki da fast tabajing puga state level da second taw team jing do adu North Youth Festival da koina pujaraga performance pijabani performance adu ki mate phajagre Manipur gi performance group folk song category da Manipur represent tawra sa basida koina winner oijarakle ngasi phangjarakliba trophy si mayam bulamjing lamtak piba aigi ma mayam punom ki ojawi biriba ma Srimati Khumanthen Sundari Devina compose togiba asina koi tonga tongan ba Manipuri folk song group song khatana tana Manipuri folk dance ju koi winner oijarpangami one act play dana second tajare experience yamna phange haibadi North State nipan dagi punna lakpa tongan ba my variety folk dance oiro adi folk song boiro koina hangai YouTube ta uruba du khakna tana koina live ta uru matam da khoi gi tongan ba cultural exchange kya tauna duna sakhang mai khangna ba atop state singi contingent jingjiga punna sakhang mai khangna ba tanjam ju phambag loina na khoi Manipur gi leijiba culture mayam je laiba topa state ki myoi jingjin ujaba matam da aduki mati mo khoi da pen ba harau ba khoi da kya appreciate to birak pa kya ma andaki salu khongsa da sida thengnaji All Manipur Football Association Asindra Lamlong Thongkong Dalaiba Artificial Turf Ground Chatharaki Bataragani Pan Suba Manipur State League English Ngani Kunga Manga Kunga Taruki Final Match Referee ki decision da Chayet Naba Laibadagi Champion Oigedaba Team Lauk Thokpangam Kidre Football Tournament Asigi Ngasi Issue Wangkai Amadi NMFA Salam Team Anina Ngasi Nungtil Final Sanaki Team animak na akan balamba taong na doon na sana kiba match adugi api ba matam loy ba faubada panjal amamamdagi hena chana ba ngamkide
tournament asigi champion team khananabagidamak penalty shoot out taunabata referee na taunanaba referee na khanganki team animaki maraibak lepnagadaba penalty shoot out adu sudden death ki tanja yauduna nakal animakna mapan kaunarakpada issue gi maikeidagi kaurakiba penalty kick ama NMFA gi goalkeeper na save tauki maduda match conduct taukiba referee na aroiba Wesley Konki adubu NMFA gi goalkeeper na save taukiba maong adu rule gi wangmada oi haina assistant referee na flag haigal aga leramki fiba masida match conduct tauriba referee amasung assistant referee anigi decision da cheget na leibadagi tournament adugi winner amasung runner up team laukthokpa ngamdana loishin ki final match adugi matang da All Manipur Football Association Imphal gi maikei digi kari aroiba warep laurakadagi haibadudi haujik fawbagi oina fongdokrakpa leitri amarom da ngasi sanaki ba final match ki thorom aduda Manipur Legislative Assembly gi speaker Thokchom Saitabrata Lamsang AC gi MLA Sorokhaibam Rajen Kedragaw AC gi MLA Sheikh Nurul Hassan Amadi Imphal gi acting president DB Kowarna chingba miyoi singna athoiba mitunglan sing oina sarukyaki Young Illiterate Guidance Program Club YIGP Konthau Jammaning Laikai na Sinduna Club asigi sanabungda hojik chathariba taraga taruklak suba YIGP Trophy English ngani kunga tarukta Ngairangbam FC Potsangbam FC SFC Awang Sanjenbam Amadi Premjit FC Mai Pakre Dreams and Teams Work Together haiba wakalonda tongan ba team kuntragani thoina Group Nipan da sarukyaduna League Best Sister Chathariba Trophy gi ngasi sanakiba ahanba ground gi League Master Ngairangbam FC na YIGP Konthau Jambu yamna lakchana panjal taret amada thoiki anisuba ground gi sanakiba League Master na Potsangbam FC na Pirepa FC Pangaibu Panjal amasino da maiti bapiki ahum suba ground gi sanakiba League Master na SFC Awang Sanjenbam na Tangtek FC Bu Panjal anisino da maiti bapiki bagaloina marisuba ground gi sanakiba League Master na Premjit FC yumnang kunauna KYDO Khabibu Panjal ahum amada thoiki Manipur Bilateral Football Association MBFA Mapal Kangjebung na sinduna tagal pata laiba NRC Natural Grass Football Ground ngarang digi hauduna chathariba kunmari raksuba Challenge Cup Bilateral Football Tournament English ngani kun gadarukta Langthabal FC amadi TRBSA Malom Mai Pakre tongan ba football team taragamani na group mari da sarukyaduna chathariba tournament asigi ngasi ahanba ground gi sanakiba match ta Langthabal FC na FLBKT Kwakaitel Bupanjal mangasino da maiti bapiki ani suba ground gi sanakibadana TRBSA Malom na FFC Ningombam Bupanjal ani sino da maiti bapiki hayeng nungtil pung ani tabada EMBFC Lamlai FC ga Thangmaiban FC ga ahanba ground da sanaragani nungtil pung ahunga minitara mga tabadana Flam School amadi MLBFA Mayay Lambi anina ani suba ground da sanagani Manipur Hockey ki mityang makada Unaco School na sinduna thasi ki taratarite ki hogduna singjamai wangma ketri lekai delaiba Seo Hockey Astro Turf Ground sathariba ahumlak suba State Level Men's Open Hockey Tournament Unaco Cup English ngani kun gadarukta MPSC amadi Maira Basikong Mai Pakre Cup asigi ngasi sanakiba ahanba ground gi tara suba League Master Manipur Police Sport Club MPSC na KHSC Khongman Bupanjot manga ani damai thiba piki ani suba ground gi tara mathoi suba League Master na Maira Basikong na YCCIC Kontha ahan lupu panjal mari ahumda machi bapiki Thasi gi tang kun gatarukti gi kun gamapan fauba Kazakhstan gi Astana da pangthokadaba Fencing World Cup ta sarukyana na ba Sai NCOE Imphal gi Fencer Maharambam Stella Devi Sai NCOE Imphal gi coach Huidrom Suranjoy Singh amasung Khelo India Center Imphal gi coach Hazari Mayum Haripyari Devi ngasi Imphal thadokre sanaroi amasung coach ani asina lemjeningai oiraba international competition asida sarukyagani
Assam da pangthokpa Mr. Bodoland Classic English ngani kun taruk Open Bodybuilding Case Prize Championship ta Manipur degi Maradona KSH na champion oibangam kibaga loinena mahaki loinabi Laisangbam Sonia na Women's Model Physics category da ani subatara kre competition aduda North East State singi saknairaba bodybuilder kaya sarukya yakiba maramna competition adu henam matik mayai leiba ama oiki competition aduda Maradona gi ningtiraba physics symmetry amasung state presentation da just singi pukning sumhat pangamki amaromda Maradona gi loinabi Sonia na top makal gi performance piduna women's category da anishuba mafam kan mangamki bani makoi ani na fanglak ba singthaningai oiraba mingchat asibu pukning thogat pu oina bodybuilding bu pamjaba miyoi kayana Imphal International Airport da makoi ani bu haraute amna oki Aroibada maroiba pausing amuka na pizari. Manipur gi Judicial Institution sing mapangan kankhat na ba lengak na pangbay aba mating pangan ni Chief Minister Yumnam Kemcha na Fongdokre. Manipur lengak ki Planning Department na Agriculture da ihan mamityang changguna lambasi Hena chokpan na nabuhon na siya na Chief Minister Yumnam Kemcha na Fongdokre. Manipur da thokliba irang asida India lengak na lawfam thokpa thogdang lawbada karigidamak kiribano hai na Lok Sabha gi MP Dr. Angom Chabimol akoi jamna Parliamentary hangkre. Mongko Chepu gi Kunja Singna law suringai da tangkul gi Kulnga ko singna nongmay kapsilakpada angang lupi macha ama sokle hai na kuki CSO Working Committee ukulna maral siraki. Chief Minister Yumnam Kemcha ga Guwahati da wari sanakiba adubu yaning da fongdok laduna kuki Jo Council gi Chairman Heliang Thanglet ki yumda nahakayana attack chathakre. Kunmathoi suba chahi chagi chahi kun ge taruk sangsilak laba asida Manipur kangkong chaira bufifam da leire haina social activist RK Magana nung nagbafong durapi. Amasung NRC update tawraga mitop sing deport tawdri fawba April dagi census tawna na bagi tawrang handok kada bini haina lup tara marina semba CSO kanglay pak na kangalaki. Matang asida bulletin asi loishinjare Manipur myang gi punsida khwaidi ge na maru oiba state asigi lepak asigi madi malam gi ipau singidamak SKTV news pu miyang tadru lebiu pumnamak pu amuka na kurumjari.